Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru eba pau. Pradhan Mantri na hari harakumay matam lapagalone na vocal for local mai pahanana ba miyampun hona minagadabani. Varat drone technologies sinabagilam da malengi mangzil tabale ba am oiri. Manipura COVID-19 narambadigi fagalapagi changchada marfutra tere dasmik tarutere yore hauzik active case samapan humpumato lady. Amashung levas da hauzik fawoda COVID-19 vaccine dose koti chamasum ani hena kapkre. Lebas da COVID vaccine dose ko ti chama yong na kaptuna anobu itihas semle khongjung asi hena mai pa hanabu kidamakan na honoriba doctor nurse frontline worker amasung vaccine kapthok laba myoy khodimapu akashvani ne ikai khomna bu ucheri ekoina pandam asi yobangam labasu COVID-19 gi landing asi lodribana tabiri ba miyam na lajit astegi komthok potok biganu tabiri ba pumda mongna hek yaba makhai atuba matam da vaccine kapthok piu atupa myoy sing vaccine kapa dasu mateng pangbiu hara kumagi matam asida achambani yom maringa angna chatpina bhaizari COVID vaccine kapthok piu face mask upiu foot taruki social distancing thambiu mai mit amadi khutsa sengna hamdok piu COVID-19 gamari lena ba ipau singida national health number singna 0112397846 amasung 1075 ta aduga rise ki helpline number na 0385241166 amasung 18003453 phone tobiyo hauzik mapungoi ba pau Pradhan Mantri Narendra Modi hari lebasida tongan bahara kumai sing lakpada masa-masagi lamdam sing te puthok chaba pothok sing sinaduna vocal for local haiba wakolun adu mai pan gadabani wafumasi Pradhan Mantri na husing haki mamangda Akasvani gi thongda thagi oina sandokpa man ki baat thorom da phongdoki bani masi Pradhan Mantri gi marfugun tuishuba man ki baat ki episode ni Miyamna pandam masi mai pahanana bangam labadi masa-masagi lamdam adu mai paklabani haina lobo yai masa-masagi maramdam da puthok chaba pothok singna hara kumai gi matam da sinarbadi mapam sing adu da pangthok liba kumai adu masak naiba amasung mangal naiba kumai ama oinang logani masigi mathakta pothok adu bu thokliba khutsa haiba miyosing adu busu sel tungi lamdam mi pan tang da bangam halagani मेरे प्यारे देशवासियों अक्टूबर का पूरा महीना ही त्योहारों के रंगों में रंगा रहा है और अब से कुछ दिन बाद दिवाली तो आ ही रही दिवाली उसके बाद फिर गोवर्धन पूजा भाई दूज ये 3 त्योहार तो होंगे ही होंगे इसी दौरान आप लोकल खरीदेंगे तो आपका त्योहार भी रोशन होगा और किसी गरीब भाई बहन किसी कारीगर किसी बुनकर के घर में भी रोशनी आएगी जो मुहिम हम सब ने मिलकर शुरू की है इस बार त्योहारों में और भी मजबूत होगी Lebas da nupis na loriba thokdang kya gi matang da paladuna Pradhan Mantri na hai lebas gi nupi kya police ke sinfam sing da changduna nupi la kya gi role model oiri mahang hai nupi police na masa gi lamdam da leriba school sing hangdok laba matung da school sing da chepiduna nupi masa sing ga wari sanana ba Pradhan Mantri na hairi wari sanaba aduna tungdo horok liba mahiroi sing da anob inor pi bangam lagani masina police ke sinfam bu nupi sing da hena pamanduna sinfam asita nupi sing da changning bagi apamba po halagani Sri Modi na makhata na hai hauki bachai khara asida anobo technology gi lamjel da khumang yang na sangsil lagli drone technology sinaduna luhong ba yaw na lamni gi khuzuklai puba lan gi photo amasung video sing logba lonana covid vaccine gi arapa mapam sin da photo po sin tawbada chawna mateng pangli masina digital record lobada maling oini yengna bada bharat na mangzil thari ngasi October 13 da UN de nimik kamari lenena Pradhan Mantri hai UN semba horopadi ge var asi permanent member amu oiduna saru yarakle Bharat na ningtam ringai lising wachama panifumanga digi hongna UN ga samnaduna lagli lebas na ningtam lapagi humbudra manga shuba kuman palanga mari lenena hauzik chathari ba azadi ka amrit mahosab palan tharungi saru amu oina kala sanskriti isei jago emadi nat ke eba tharum sing hapchin nambegi apamba Pradhan Mantri na mahaki man ki baat phongdokhe Pradhan Mantri gi pungi wa asigi Manipuri wahan to ngase nimidang puni pandasu amuka na sandokani mar party kabui thadung ma umusung tangkolondana matangi nimita sandokani Manipur ngarang phaboda miyo laktara Nepal lising humbudra tare janitara mari COVID vaccine kapkhre masig manung da miyo laktara ni to lising nifu mato chahum marfudra marina ahan ba dose kini aduga laktaruk lising nifu munga chani pankuna anishuba dose ki tika kapkhre
Raja asigi ngarang COVID positive oibe mio amata sikibagi pau leite adu moinama hausi fawada lasit asiteki sikiba apunba masing lising ama chamapan supna tare shure mio chama kunithoi nongna positive oikibaga lonena positive oibagi apunba masing lak ama lising kulhumdoi chani kumapan shure mio humputere naba fakibaga lonena naba faba apunba masing lak ama lising kun chahum humpumathoi shure naba fabagi changna chada marfudra tare dasmik taruk tare ni home isolation the active case chama tara yauraga hausi punna active case chamapan humpumathoi leiri ngarang sample lising ani sumna humbudra manga test tokiba lone na hozu fa wada test tokiba apun be sample laktara humdoi lising yang kai humdo chama ko ni thoi sure tabi riba pawasi akaswani imphal degini Leba si da hozi fa wada COVID-19 vaccine dose ko ti chama sum ani hena kakre masig manung da hanba dose oina ko ti humbudra matoi lak yang kai humdoi ni aduga ani shiba dose ki na ko ti kuntra lak ni phuma pani haksel mantralon hai ngarang khakte da vaccine dose la humbudra lising humbudra matoi hena kakre Lebas na handak chahi loshila pa pawig manung da hida ka pa yarba mipum ko dima hida ka song na ba panam thamliba asigi yenglaga kendra na rise amasung union territory sing da COVID-19 vaccine ka pa gi thaba khumang yang na sungsun hana ba khangan kre kendra health secretary Russell Busan hai Lebas da hozik chathariba COVID vaccine ka pa gi thaba rise amasung union territory sing gi health secretary sing amasung national health mission gi mission director sing ga video conferencing ku tangda nahong na yingsin ki mipum adu maru ba pandam di second dose gi vaccine ka pa gi changsat henganan bagalone na hida ka pa gi thaba khumang yok sing han bani rise amasung union territory sing da vaccine ka pa gi khwadi gi nem bazala sing khangdong na basu pokta pi ki amadi mapum adu da kari karam ba thaba paikatuna vaccine ka pa gi thaba kan khathan ge de gi haiba disu khanaki Amarom da Pradhan Mantri Narendra Modi lising makada Pangal amadi thawna hapiduna leba asigi COVID-19 gi vaccine puthokliba mai pakpagi damakta vaccine sariba miyosingna Pradhan Mantri bu thagat pa phungdokhi Meghalaya da petrol amasung diesel da lawriba tax hanthan bagi matang da yingsingani haina rajagi taxation mantri Jens PK Sharma thajaba pikre paumishin da wangang bada mantri hai hiramusing matang da sarkana honabiyaba honagani Meghalaya ge Mukhyamantri Konar ke saman hairi SSA ge oza sing da talak phangdabi wathok asi atuba matam da lochinana ba ma ke sarkan honari Mikhal ge rally amada wangang bajasri sangman hai SSA ge oza sing da pi riba talak ke chada marfodradi kendra sarkan sentang pi bani aduga lemhori ba chada tarana rajya sarkan puthokpani mang hai kendra gi fan laktabadi rajya sarkan oza sing ge talak pi thokpangam dabani Tripura da Agartala Municipal Corporation yauna urban local body kungi mikal matang tagi kun mga da pangthok lagani Tripura State Election Commission hai vote masing November kun nipan da thigani election asige thabok thoram sing December mari gi mamang da loshingani Uttarakhand da thoki ba chingning khai bi thodok to nungtu Bengal gi chingkare tarani thu shire sarkar gi paun hai chingkaro sing adukang ani thongna lakpani chingning khai bi thodo adu da lekhidra Bihar gi miyosing da Mukhyamantri Nitish Kumar na lupa lak ani gi khatipuran pi gi ni haina lokthokre raja adu da handak thoki bi ising ichang amadi chingning khai bi thodok ta lupa koti lising ani rongi malchang mangle hairi amorom da Jammu Kashmir gi Pulwama jilla gi Nurpura da nonglep na chubade gi chingning khai bi thodok ta imung amagi myo hum sire amana phibam luna leire T20 Cricket World Cup ki match amadangasi Dubai da Varaka Pakistan ga sanagani match asigi min ubopawdam Akasvani na shandokani Super 12 States ki ngarang ahoba match ta Abu Dhabi da sanaba match ta Australia na South Africa bu wicket manga da amasung Dubai da saniki ba match na England na mamangi champion West Indies bu wicket terukta thoike Loshilakpada COVID-19 taking out on a face mask upa futaru amna leba kutsa amadi mai miteru tanana thamba haiba achamba thong hungmasinga na chapina ba amukane ni singjari aroiba da maru eba paw amukhanna Pradhan Mantri Nahari harakumai matam lakpaga lorena vocal for local mai pahanana ba miyam punna hona minaga dabani Varat drone technology sinabigilam da malingi mangsil tabaleba am oiri Manipuri COVID-19 nanabadi faglapaki changcha da marfutra tare 10 taruk tare yaure hauzik active case chamapan humathoi leri amasung leibasi da hauzik fawada COVID-19 vaccine dose koti chamasum ani hena kapkhre paulu zare